India Dagi Phagatkhiba Starlink device Singi Makhong Thigatnaba India leingak Thabak Paikhatpa Houre hairi. Hiramasigi matangda Times of India na piba report amana hai Elon Musk na chalaiba company asigi satellite communication device se smugglers singna pairamba thengnakiba sina Home Ministry amadi Department of Telecommunication da mikup nahum singna lainabagi maram ama ohele. Phibam asida hena singna ba ama oiribade India dagi Phagatkhiba Starlink ki satellite communication device sing asigi mari Makhong Starlink company na leingakta khanghandana lairiba sini hairi. Hiramasigi matangda Ministry of Home Affairs na Department of Telecommunication da phibam asi khudakta yengsinaba yathang pikhiba laikre hairi. Paugi likun amagi matung ina Andaman and Nicobar Islands da drug smugglers singdagi Starlink ki device pangkhiba aduga mari lainana India leingakna Starlink company da aiba chero thaduna device sing adugi mari Makhong hangkhre. Adubu company asina data privacy law gi matungina hiramasiga mari lainaba mari Makhong pithokpa yade haina phongdorakhi hairi. Hiramasida India leingakna mityeng changba haurakhiba se Andaman and Nicobar Islands da KG lising taruk romgi methamphetamine phagatkhiba adugi matungdane. Tawdok aduda Myanmar dagi smuggler singna navigation gi damak Starlink satellite internet service sizinaba thengnakhibani hairi. Tawdok aduga mari lainana Andamanski DGP Hargovinder Singh Dali Walna hai smuggler singna satellite season aduna Wi-Fi hotspot semduna makoigi phone sing adu season narambani haina phongdorakle marak sida Starlink ki teamna Department of Telecommunication amade Ministry of Home Affairs ki official sing unaduna makoigi oiba sengdo waro sing thambaga loinana makoigi tungi Taurang sing khanganke marasida leingak ki official amana phongdokpagi matungina leingakna Starlink maikaidagi security gi matangda inau noba kupa waro sing khangalaknaba haikre hanasu pausina makatari